US na China gi spy balloon Oigani Chingnaba ma Kapthakhre. China na Matik Chaba Paokhum Pigani warning taukhre. US na China gi balloon Oigani Chingnaba ma Atlantic ki samudra khongban da Kapthakhre. Marak asida China gi maikei da ge US na Kapthakhiba adugi Matik Chaba Paokhum Pigani phongdokhre. China gi spy balloon Oigani Chingnaba adu North America da numit kayani chupna paiduna lairuraba matungda US ki kha nongpok thangba state Carolina ge samudra khongban tamna amuk paisilakpadagi US stealth fighter F-22 Raptor sizinaduna balloon adu kapthakibani haina Pentagon gi official na phongdokhe. US na China gi kapthakraba balloon adu samudrata tasinkhre. US Secretary of Defense Lloyd Austin na China gi balloon mai pang na kapthaba ngamkhibage operation adu thagatkibaga loinana niyam sumbai action amani haide. China na aikhoi gi sovereignty thugairak paibase yaroidabani amade masigi chapchaba paukhum adu aikhoi na pikhre. Marakasida China gi Foreign Affairs Ministry gi maikei da gede ngasi ayu angan bada pikhiba statement amada US na sathakiba action adu akanba mawong da yaning day civilian aircraft ama kaptha bhai base international gi oina lairi bachana pathap thugaiba ka henba thawong nei thangja numit ki numit jungba matamda China gi balloon adu US na kaptha ba yabagi ahanba tanja leiram lavanei adubu maduna America gi safety da kaiba piba na tavanina kariyama ta tawkhidavane US territory oiriba isingi lamdam gi sarukta tasinkraba balloon gi machet makai sing adu authorities singna collect tawre social media da thadorokiba video adu balloon pokhairaga Atlantic Ocean da takhibagi saktam adu uba phange. US ki President Joe Biden na phongdokibada haukiba numit mangani romge matamasida balloon aduna ida hodage Carolina rom thangba sarukta changsilaglaga Atlantic Ocean yaurakpadagi madu kapthanaba khangankhe. Lengale Air Force Base dagi F-22 fighter jet adu paikhatlaga air to air missile kaptuna balloon adu kapkhibane. Navy amadi Coast Guard ke personnel singna balloon adu gi akai atoi sing recover tawna bahonaraga nei loina na material sing adu collect tawduna China gi intelligence singna khomjin khiba database sing chapchana khangba ngamgani haina US National Security Agency gi maikei dagi thajaba leire haina phongdokhe. Nakalamar omda China gi Foreign Ministry gi maikei dagi US na balloon kapthabagi thawong adu yamna kanna yaningdaba phongdokre. China gi maikei dagi Washington da kayara khanna balloon adu civilian aircraft ni haina khangankhiba lei US gi maikei dagi armed force sisinakhiba se ka henba thawong nei thawong ase international convention violate tawbana yamna haksin na lawwe. China gi maikei dagi phangpham thokpa right sing adu gi damak chapchana defend tawgani haina phongdokre. Nakalamar omdana US ki official na hairibana US military gi maikei dagi spy balloon adu kaptharagani haina kayara khanna China da khangankhiba leire haukiba yumsa kaisa numit ki numidang wairamda US ki maikei dagi China gi leibak adu ge interest protect tawnabagi damakta launingba yai haina mangjongna khanganba leirabane loinana Chinese top foreign policy gi official yang yi da haukiba irai numitta telephone tawduna mangjongna phongdokhrabane. US ki senior administration official amana phongdokhibada China gi maikei dagi continent manga da leriba tongan balaibak singda surveillance operation chathanabagi damakta balloon kaya ama saduna thagalakhibane. Balloon sing adu foot lising hompu wangna orbit ki area da pairaga surveillance ki thabag adu chathakibane. Donald Trump na US ki president oiringai matam ahumlakhana aduga Biden administration ki matam dasu mamang da China ki balloon ase US ki territory da paisilakhiba leire. Balloon sing ase ayambana camera amasung surveillance technology kaya yawe maramaduna US na kapthakiba balloon adu gi machet makai sing adu collection tawduna investigation ki thabak satharagani haide aroi badang tabiri bapum namak po thagachare.